Maroiba pau dukan phamba mioi ama nongmaina panbadagi shokle Indian Army na soibadagi kapthorokpada panbani haina thajanari. Mapan leibak tara na sarug yaduna mathang thada numit manga ni chupna money tax lisingani kunga manga imphalda pangthokadauri. IDP sing mayum da hanjin handringai da sangai festival pangthok piganu haina IDP sing na wakalakli. Kurumjari ISTV ki pau ming tabiri besimbu taram nokjari hauji pau santonu pijari. Ngasi chaurak na numit dungba matung pung taragani thoi minute tara tare tarakpa aduaida Kumbi police station gi manung chandna laiba Lamlong da dukan phamba kairen phabi maning laikai dagi laikhidraba oinam sana jawbi maitai gi machanupa oinam ibom cha maitai chahi nipugani thoina dukan da lairingai da Kumbi Setupur da laiba ani shuba maha regiment ki kangbuna lambi da lakpada kapthorpa oigani thajaba nongmai maruna panbadagi yet thangba phaigan da sokpadagi district hospital Bisnupur da maha regiment kangbuna pukhatuna laikanakre soglaba ibom cha gi loina bi oinam premana phongdorakpada Thokliba thaudo ase ngasi premagi mapagi phiroi thoktuna punna leiminaram laba matungda dukan da pot leiba mi lai haibadagi dukan da pot piba chatkibada thokhibani Kumbi Setupur da leiriba maha regiment na section dabadagi mirakta nongmai kapani makhatana asigumba thaudo asi thoktanaba maha regiment Kumbi Setupur dagi khudakta lokthokadabani haiki Laikai gi nupa amana dukan manung da leiba micham amada asigumba pamdaba thodok thokpa haibase yamna khudong thiningai ni miam tinba mirakta maha regiment na nongmai kapa asina mafam asida makoina makata na leirabadi asigumba pamdaba thodo asi makata na su thorokpa yai maramaduna makoi mafam asidagi thuna lauthokhinaba mari leinaba singna mityang changbiu haiki Ibom chagi mayamba oinam Rameswar na ISTV da makata na phongdorakpada dukan phamduna imung manung puriba ibom chana nongmaina panduna sogliba se karigumba panpham chataba maphamda panduna siramba thoklabadi kanagi mangjabano maram aduna thaudo asigi matangda kupna thijinbiduna thaudo asida chenaba mioi matik chaba chairak pibiu amade asigumba si matungda amuhana thoktanaba Kumbi Setupurdagi ani shuba maha regiment khudakta lokthokpiu haiki live sentence forcing की मोगी मेल authorities ने असिगुम सिजो खोई याम कन्ना अकन instruction बिर का नाम से अमन फोक तनबा अदु section थों लोकल लिंग है बिदुमाई मयाम मोय नाइना आई साइट की प्रेस मीडिया की खुतांग दे मन फोन लुकरी Manipur International Textile Expo Money Tax Lisingani Kungamanga Italy, Japan, Spain, France, Bangladesh ke buyer yauna puna lebak tarana saruk yaduna November nipan dagi numit manga ni pangthok lagani haina Directorate of Handloom and Textile gi Director Elangbam Jitena haikre Paumi kharaga akhanana lampel da leba Directorate asigi office da unakhiba aduda Director Elangbam Jitena Kumja lisingani taragani pandagi hauduna chahi khudingi oina pangthoktuna lamdamasigi handloom handicrafts dyeing printing powerloom garments embroidery amadi traditional costumes sing utpa promote tawba loinana lamdamasida puthogliba production asigi national amadi international market ki platform ama phangna bahonaduna lakli Lisingani kundagi corona pandemic amade lamdamasida thokliba irang asina maram oiraga matam sangna pangthok pangamdana lakpadu jahi asigi oina many tax lisingani kunga manga asi numit manga ni chupna pangthoknanaba sem saba hore Expo sida lamdamasigi mamal yamlaba culture amade nat kamari leinaba motif amade design sing yawba handloom amade handicraft kamari leinana product kaya showcase tawbaga loinana national amade international marketa lamdamasigi oiba product sing thananaba thorang packet kani hauji phawbagi oina Italy Spain Japan France Bangladesh ke buying house expo sida saruk yagani haina khangalakpa leire Yamdrabada atopa leibak tarana expo sida saruk yaraba yana leiri expo sigi manung chana mapandaki lakadoriba buying house ki mihuching asidagi marketing order launanaba apamba design khannaba honabaga loinana product adu semduna export taunab honagani haiki
स्टेट लेरिबा कोई वीवर आर्टिजान पुथोक्तरिबा मोटिवसिंग असि ब्रांड प्रमोशन तौदबा कने करे BSM B2C गुम्बा B2B गुम्बा B2G गुम्बा मसिगी बायर सेलर मेड गुम्बा क्वालिटी दा नतगा माइक फिनिशिंग दा करी तौरकांदा यागदगे मसि अखोई पामी हाइबन चंगि मदुगी नॉलेज एक्सचेंज मैम सिंग असि तौबगी अदुंबा कोई प्लेटफॉर्म मा खंतकी मनीटेक्स 2025 सिदा कोई मदुगी अचोबा ऑब्जेक्टिव अमा गदने नबसिनजबनी नाक लबा कोई के लेवल लमदम सिगी लेरिबा चालो सागी मोटिव सिंग प्रोडक्ट सिंग डिजाइन सिंग पुनमसिंग असि मपान पैथेंदा योगने बगे अचो पांदम से कोई मणिपुर इंटरनेशनल टेक्सटाइल 2025 सिदा होरकान मबर आर्टिजान सिंगी मायोन मा कोई पुरपन ngani habi thajabado department taratagi koi sinjabane Director Elangbam Jitena Makata Raduna Numit Mangani Chupna Pangthokadoribe Expo Asida Puna Stall Chamalegani International Delegate Ching Asi Hen Pungning Chingsinaba Local Traditional Hub Lamdamasiki Cultural Heritage Showcase Taunaba Thimda Stall Sing Asi Sagani Expo Sida State Asiki Oiba Akanaba Stall Amathamduna Department Asiki Mityang Makada Tongan Ba CDE Amadi Designer Singna Sem Saba Product Sing Utkani Expo Sida IDP Singi Oinasu Akanaba Stall Piduna Makoina Puthokliba Product Sing Utnanaba Amadi Yonabagi Tanja Pigani Lamdam Asida Laiba Weaver Amadi Artisan Singna Lamdam Asiki Nat Amadi Culture Gamari Lainana Ningthiraba Product Sing Sabiyu Miamda Utnanaba Honahosi Haiki Mamang da chahi ama anis da koina semilon da handagi ba semilon do amu khana khokala kanda ko gi semilon da khara do ko yana ba hona da sinjari ba program sida lamdam chel leriba ko gi organization pipe number se so panama amdagi sinbam sida pipe riba pipe na saru ya biduna pamina sinjari ba thum ba mani ko international textile expo sida panama sa jo pbu amade ko gi sinjari ba salon sa gi nat ki leriba production asima pami lamda sat khiduna ko gi leba ki economy da Reverse artisan economy da khara dang orju phagana mona wada mai apna mu ya kumba adumba support amasu mai apna mu ki se paming se Haukiba lising ani kunga humdoigi me humdagi thorakiba irang asina maram oiduna tongan ba mafam singdagi lanjelaktuna relief camp ta lairiba sing mayum da hanjin hanba ngamdriba phawba sangai festival tawbiganu haina Churachandpur Maitei United Committee yauna tongan ba relief camp ta lairiba miyoi singna Manipur Press Club ta pangthokpa paumi singa unabada phongthokle wangang kiba singna makhatana lengakna chahigi December Pawbagi manungda tangkak ahum thokna IDP sing mayum da hanjil hangani phongdokhrabasu ngasi phawba thabakta onthokpa ngamdre lengakna thajaba pikiba sing thabakta onthoktriba phawba chahi asigi November kunga mathoi taki kunthra phawba sangai festival pangthokani hairiba thaurang tauriba asi tokpiu sangai festival asi tawbiganu phongdokhi Makoina makatana irang asiloishin kibagum miyamna unare ngasi phawba yumda hanba ngamdre IDP singi khanbiraga sangai festival tawbiganu miyamna su mateng pangbiu irang asiloidringaida namduna sangai festival tawraklabadi miyamga loinana kari tawba yabagi haibadu khanagani phongdokhi Wangang kiba singna lengakna IDP singidamak kari amata khanbidraga sangai festival tawgani haina thorang tawribasi IDP asi kari sunnate haina khanbani IDP singna mayum da handriba phawba sangai festival pangthokpiganu phongdokhi Uji relief camp hanga leiriba relief camp da leiriba masagi mayum ke leitraba relief camp da singa hum lockdown leiriba IDP singsina masagi mayum da jalaba matam da santi leigedobane santi lei tringai marak sida amadi Government Lautokiba December Tamanunda, periphery area the labor IDP sing Masama Mayum, Janangani Habse, Tabak say, I could Amata Udova. Manipur government now who say, Sangai Festival, Oguni Hana, Ramli Basi, Vidana Hajuna, Punba IDP, my gate again, up to Togri. I quina Yunda Chaptana Hani, permanent resident, like Bodi, the government of the central government, Tanga Festival of Vidana, Piltogri, Manipur River, civil or San Mayam, Nasu, Nasi IDP singer, Tangaleba Kodang, Sound of Yabu have said. Koi FS committee of victim villager amadi IDP maikadegi IDP ko una haijari Manipur thugaina bahona leptre mapung oiba issue kaya loisindana party politics tawbagi matam nate haina RPI athawale Manipur State Committee gi President Maheshwar Thongnawjam haikre matam kaya dagi Manipur thugaina bahona kangbu amana makhoi gi MLA phawba yauna chap manaba agenda amada changsili akhoi gi politician singnade Manipur gi maru oiba issue kaya na thairaga lesingani kunga taret ki vote ki campaign tawduna hunaduna leire Manipur da thokliba marueba issue sing hana loisina bahona se board ki thabakna kona tawbana chungani
Separate administration tanba kangbudi Delhi ki jantar mantar da makhoi gi khongjang amatta oina changsili aikhoi gi oina di party amaga hunaduna leire masi Manipur miyam gi apamba nate Manipur gi mapung oibe issue kaya leire masi manungda illegal immigrants khandokpa Meitei scheduled tribe recommend tauba national highway da free movement ohenba amade IDP singmayum da hanjin hannaba yauna tongan be issue kaya leire Lady by Sukayasi, Loishna Honabagi Mahutta, Botki campaign, Tobagi Mawong the Lakpasi, Yamna Laibak Tibani, Loinana, Isagi Amadi Party, Kaktagi Kanba, Manipur Miamgi, Kandaba Ashina, Mapungwebe Shu Mayam Asina Taidagalere. Masidi, Yamna Laibak Tibani, Isagi Kanbana Ayamba Oikrabadi, Laibak Asi Kanana Lamjingani, Boti Miamna Apamba the Pishanu, Toglibe Ishu Mayamasi, Amata Oina Punsilaga, Waroisin Amapurak Nabahonasi, Party politics the Mai Onsinduna, Onsinba Asi, Miamna Pamde, Ekoi Amata Oina Punsinduna, Lady by Ishu Sing Asi, Loishin Nabahonaba Asina, Miamgi Apambani Haiki. Party politics na macet tahan ba man ba ma yauri ba tahali ba sing se si ang tang punja na raga sigi leri ba attitude se tawida na ba ai request tawzari ai koina request tawzari ai koi gi main pandam main issue se si dagi divert tawiganu isana campaign cha tharasu jaga campaign cha tharasu main issue da focus tawbiu main issue da divert tawbiganu Party gi ideology oina mang thanga ngangbi ganu akoi gi main issue da koina haigada ba koi Manipur se komaina Pagadamano Haibagi issue that when Tonalin Haibu, Adu issue the Haibu. Fact encounter Gamari Lenana Chief Judicial Magistrate Impal Isna CBI gi closure report kakre. Manipur Police ki SI ahum yauna personnel tara amasung Assam Rifles ki Major ama yauna personnel ani court lakna ba samon kaukre. Lisingani mapanda thoki ba case amaga mari lenana Lampel Police Station na lokhat pa case amagi matung ina jahi adugi April mari ki numidang pung mapan ga minute ni phumanga tabada Gam Village amasung Langol gi mafam amada lone yadaba mioi khara chathok chasin taure haiba ki pau phangbadagi Lampel Police ki SI Commando Impal West Huidrom Sukumar na Luchinglaga Mike Nipuga Nipan amasung Kuntraga Mapan Suba Assam Rifles na Jangsin Bada minute taret lom khulai paiba singa khutok na ke Maduda Miyoi ani shiki atayna nanthok laga chen ke Laikhidraba Miyoi sing adugi manak tage 9mm ki pistol ama kapayari ba nongmai maru mari grenade ama phangke manak nakpadagi kapthorak kraba nongmai ki tokning kharsu phangke thaudok aduda Laikhidraba Miyoi ani adude namairakpam nobo amade namairakpan gobin kawe Thaudoduga mari leinana Lampel Police Station na case ama lokhat ki haina palle Extrajudicial Education Victim Families Association and Human Rights Alert amade The Finding of the Justice Hate Commission Report matung ina Supreme Court of India ge intervention matung ina CBI na case asingi matang da thigatlaba matung lisingani taraga mapan gi November taraga humdoi da closure report pikhalake Closure report aduki matung ina thaudok adu encounter nate security ki operation ni haina pale laikhidraba mioi ani gi imung manung na lisingani taraga mapan gi November taraga tarukta miscellaneous case register tawke Court asina chathakiba hearing gi matung ina CBI na pikhalaki closure report evidence yenglaba matung police amasung security forces na tarani thoina namairakpam nobo amade namairakpam gobin hatkiba si lautu naraga hatkibara haibagi jingnabalai mioi ani asi michamni haiba facts singi matung ina takle justice hate commission report ki matung ina security forces singna chathakiba operation ni sikriba adusu khangna sihan kibani maram aduna court asina police amasung security forces taragani thoi gi mathakta IPC gi section 302 304 ki matung ina action launana bage prima facie material fangi maram aduna CBI gi closure report court asina reject tauki loinana IPC gi section 302 34 CRPC ki section 190 ki makada police ki SI ahum yauna personnel tara amasung Assam Rifles ki major ama yauna personnel ani gi mathakta convergence of the offenses lokat kre Police amasung security forces tara nithoi lagliba November thagi tang kunga manga da court asida laknaba summon issue tawkre Maitei
Laikolgi Tarasuba Anniversary Amasung Oja Angau Memorial Open Library Sangabagi Tauram Tagel Khongban Makoi Nungon Ching Maning Impalta Pangthokre. Tauramadu the MP Dr. Angomcha Bimol Akoijam Social Scientist Dr. Danavi Laishram Moirang College ke Principal Dr. Rehezuddin Sek Mao Council and Mao Union Impal ki Advisor ke Shani Alexander Amasung Maitei Laikolgi Managing Director Chongtham Kunjakishore Namarueba Myoising Oina Saruk Yakibaga Loina Myoy Kayana Saryaki. Tauramadu ki Manung Chana MP Dr. Angomcha Bimol Akoijamna. Myoy Bo in a Pok Labadi Mahaki Akoibada Tizin Hunjin Basi Mahusani Identity Tibada Punsin Bada Yumpam Oigadabani Machet Taba Yumpam da Identity Ngakadabanate Pongdoki. Mahanamakatana Ngasidi Lining gi Mingda Aikoigi Kunai Asi Segai Rakadaba Mali Maitei Asi Manipur gi backbone ni Haibayai Adubu Myoibagi Hakjangda backbone Kaktana Oibadi Yaroi Haibasi Aikoina Kangminaba Matoktai Malem gi Hongrakliba Kaya Asida Jusinnaba Ngamdaba Purup Singdi Adumak Mutkibayai Pongdoki Tungda Mahana Makatana Maitei Equasi Kanano Haibasi Kangbatai Backbone Oiriba Maitei Asi Kanagumbana Tugaina Hotnarakpagi Mamitari Masipuna Magasi Ekoi Kudimagna Munna Kangminaba Matautai Fongdoki Manipur ko idea sige Yanglin Saruk Oiriba Maitei ko Furupse. I hek describe those Maitei is the backbone of Manipur. But it in itself the Manipur is not there. Manipur ko entity is the Maitei Kakta not there. But we are the backbone. Backbone yaudo the Musten Tongamoy. Malem gi Hongai Pasafu, Hongai Mayam Sida. Adapt to Hongambase, other than a genetic pool, cultural pool combine Hidesi. It's all toxin toxelaga. Loksalaga same give community never quite. I don't know never when Mapang and Kalaga Hingama is say yes of course. Not the tribal extinct way na Jati Mangi be out. Adapt to Hongamo over there. Different layers I could say. Segai badong Kanan get over Mamam Yawe. Furup Amaga Fromaga Natanam Masagi Koro in the backbone of Manipurgi, Yanglin Saru River Furup Sishu, Tugai get over Yawe. Mase, I go your identity was searched or even Siviri Furupun Siva Campus and Mase, I Amutan Kanda and Mase. I call ye hypes a tea, Matongi, one toxicary with them to Igasi, going a Sigi, Tawili Visinam, and I coloring everything. Jumna, a Sigi. Maru se masidani aina losalakuda library larik pabzi ozaw ibadanate si mayam se khanna naina bam change bakun Dhanamajuri University da Manipur ki ahanba oina Folkloristic Department ama hangdokre. School of Humanities Dam University na sinduna nauna department na si hangdokpagi thoram aduda Dam University ki Vice Chancellor W. Chan Babu, Dam University ki School of Humanities ki Dean Professor S. Lanchenba, Social Science ki Dean Professor K. Indramani na chingbana sargyake. DMU की Humanities Block दा पांगथोखिबे थौरम अदुदा नौना Folkloristic amade Hindi Departmental MA की अहानबा सेमिस्टर दा तमगदबा महैरोय सिंबु इंडक्शन तौबगी थौरम सु पांगथोखि थौरम का मरी लेना BC चान बाबुना Folkloristic Department ama DMU दा हांगदोकपासे मणिपुर दा अहानबने NEP 2020 की मतुंग इना interdisciplinary ओइबा कोर्सिंग हांगदोकपगी सरुक अमा ओइना अनौबा डिपार्टमेंट असे हापचिनबने Folkloristic हाइबसी खुनाई अमदा लैबा कल्चर ट्रेडिशन अमदे फूड हैबिट यावना चना कांगलोन सिंग कुपना नैनबा अदुने मसिना मणिपुर की खुनाई खक्तदा नतना युमथंग नरिबा स्टेट सिंग अमदि लैबाक सिंगिसु नैनबदा यावरकदबा सब्जेक्ट अमने मसिना अनौबा वाखलोन अमा पीबगा लोइनाना हौख्रबा मिरोल सिंगना करमना हिंगलमी करी करी तौरमी हाइबा असिदगी अहोंगबा अमा करमना लाखिबगे हाइबसी स्टडी असिदगी खंगबा ngamgadawribani अमरोमदा इंडिया की ओइना असिगुंबा डिपार्टमेंट सिंग असि हांगदोकनबा नेशनल लेवल दा खनबा लैरे हाइबगा लोइनाना DMU दा हौजिक फावबगी ओइना PG प्रोग्राम हांगदोकलिबासे 45 सुरे अंडर ग्रेजुएट प्रोग्राम सिंग हापचिलगदी 38 ओइरे लागलिबा चाही मंगा गी मनुंगददी यूनिवर्सिटी असिदा डिपार्टमेंट निफु नत्रगा यांखैदगी तादना लैबा यूनिवर्सिटी अमा ओइरगनी हाइबगे थाजबा लैरे हाइके Manipur University PG hangi basi post graduate hangi basi bolna basi department kun manga sur pani aduga streams of studies ekoi
यूनिवर्सिटी लेडी से अंडर ग्रेजुएट सु पुल्लगदी सिम कुसागा माथोय जे कोई धर्मपुरी यूनिवर्सिटी की कोई हांगा लाइरबने अदो हुजी नेक्स्ट 5 years की मनुंगा धर्मपुरी यूनिवर्सिटी नॉट लेस देन 40-50 डिपार्टमेंट लेहनबा अदुगुंबा स्टेट की क्वाइटली साउबा की पब्लिक यूनिवर्सिटी ऑथोक्टगी ड्रीम दे हो जापन जंजन है जे अखोइदा इंफ्रास्ट्रक्चर की इशू मयाम लेदी अदुबो स्टेट की स्ट्रॉन्ग विल लमन ले मोइनसु यूनिवर्सिटी पॉलिश तहनदबा यादे यूनिवर्सिटी अफब यूनिवर्सिटी ऑथोक्टबा यादे स्टेट की विल लमन लेदसे मसी अखोइदी यूनिवर्सिटी लाइरबा अखोइ ऑफिसर मयाम अदगी सीनियर पीपल मयाम ओजा मयाम साथ मयाम पुनः मोना मसिदा कोई अवई ओइनदी अकनबा सपोर्ट मा स्टेट मा मसिदा लाइदि हेबताई Implementation of Juvenile Justice, Care and Protection of Children Act Lisingani Taragamanga gi matangda Manipur gi oina Mission Bachelor Scheme gi matangda multi stakeholders sing oiba state level ki consultative meeting pangthokre. Savitri Bai Phule National Institute of Women and Child New Delhi amadi Department of Social Welfare ka khusam naduna numinini chupna konung mamangda laiba city convention gi mini auditorium da pangthok pakhanna naina ba aduda tongan ba district taraga tarukta ki lakpa district child protection officer sing child welfare committee ki chairperson sing juvenile justice board ki social worker member sing child helpline State Child Protection Society, State Adoption Resource Agency, amadi tongan ba Child Care Institute taragi miyoi sing amadi Savitri Bai Phule National Institute of Women and Child New Delhi gi Joint Director Dr. Shankamitra Barik, Deputy Director Dr. Nibita Katon, Ministry of Child Development ki Senior Consultant Junaid Ul Islam amadi Social Welfare ki Director Anna Arambam Susaryaki. Social Welfare ki Director Anna Arambam na ngasi pangtholiba consultative asigi maruiba pandamde JJ Act asina angang singi hak sing kadai phauba ngakpi senbiba yai haiba asini masigi manung da yauriba category ani haibadi children in need of care and protection amadi children in conflict with law asigi legal framework sing asi matau karamna Mission Bachelor Scheme da implement tawgadagi haiba asini India ki state singda Mission Bachelor Scheme mangarak sub oina chatnaba hokre scheme ama haibasi chahi manga gi oibana lesingani kungatar ki March tha da loirakani anirak suba oina chatnarakadaba scheme asi makhatana state asida matau karam na mai pakna chathagadagi haibagi khananai bifamni haiki institutional care gi makhasina khoina institute ta thamdaba child care institute akoi gi children home daga orphanage kumba adumbada thamdaba haitare non institutional care sina koi sponsorship program foster care program after care program sida focus to ko institution da laitaba so that koi relative kumba adumba gi keno to base aduna sponsorship program da su koina special keno lauraga ko moigi khudong sa phangna ba haitare koi sigi component sigi makhada phangiba koi assistance financial assistance to IDP angang singi su yam kana khana hotna badagi moina so dum yam positively hana su dum in principle di approve ta ugrabane ba ko ado in principle approve ta ugrabane na no proposal do dum tharo khoi positively dum tawraki haibagi adum ba su feedback su phange sigi consultation sigi manung sida Savitri Bai Phule National Institute of Women and Child New Delhi ki Joint Director Dr. Shankamitra Barik na State asida JJ Act amadi Poksho Act mapung phana implement taunaba honabada lairiba ahoba sing amadi thengnariba khudong chadaba sing adu matau karamna thengnagadagi haibagi matangda consultative meeting asina khanabani Social Welfare Department na maru oina chahi ani helaklaba conflict asina maram oiduna lanjen aduna lairiba angang singidamak paikhatliba thabak thauram singi matang da su khanaki angang singi mahai masin tamba machiyo bachinjak sing pijabana chingbagi matang da ahenba miteng changduna displaced oiraba angang singbu special category amada thamduna makoigi yaifana ba thabak sing Social Welfare Department ka tanaduna Mission Bachelor Scheme da majak ama oina hapchinana ba thorang tauragani haiki and rehabilitation of the children in conflict with law and children in need of care and protection here in the state. But now in the current situation, as many thousands of the children are there in the in displaced category, so they have been
either staying in camp. They do not have the access to food or nutrition or education. So we have to also cater to their best interest. So in view of their best interest, so we are making a strategy with social welfare department to resolve the issues and to ensure the best interest of the children. Federation of Civil Society Manipur na sinduna IDP amasung chingtam chakobagi thoram ima khunthok hanbi sangren thangmaiban DM University campus ta pangthokre thoram aduda Fox Manipur gi acting president BM-Istv Masaha Universal Mother Organization ki president M Sorojini Leima Manipur Kaichal Nupi Maruki secretary L Mema Presidency College Modbungi lecturer Dr. Khulakpam Sapna, Julia Singlai, representative of IDPs, Naurem Rojita Leima, retired Professor W. Navakumar, Kabui Women Organization ki President, Puiruna Kabui, Women Wing KTOV ki Secretary, Huinu Serto Kom Amasung K, Sankring Maringna, Maruebamir Sing Oina Sarukyaki Bagaloinana, Mioikayana Sarukyaki. Thoram adugi manung chana IDP ichel iche sing amasung chingtamgi iche ichan singaloinana chaklen ama chaminakhi bagaloinana achamba khudol sing sutamki jakobagi thoram aduga mari leinana Fox ki acting president BM-Istv Masana jahi ani hena relief camp talanjin aduna leiriba iche ichel sing amasung ichil ina pumna magna thengnariba awaba sida sarugyaba oina ningol jakobagi chaklen asi chaminabani Apunba Manipur amagi wakalonda ngasigi chakauba asida lamdam asigi tongan ba kanglup phurup sing asi saruk yari phongdokhi mahana makatana housing Manipur da thokliba thaudo asigi matangda tungkoiba waroisin ama puraknaba Fox amasung tongan ba lanai lup singa adumak honari haiki sumnagi nungay kapta lepki basina permanent solution man dai banante aduga dairiba yam ya awabati koi hin ko ya nataga madugi oiba solution nama permanent solution man later ni yam sida wari se ko federation of civil society maiki de madugi oiba waro silo ko na ba ya ba ya go mi da na state de nga ya tani patsin de Sardar Vallabhbhai Patel gi Chamayankhai Shubha Mapok Numit Kamari Leinana Hayeng DC Impal East Complex Tagi Palace Compound Laiba Maharaj Buddha Chandra College Phauba Miyam gi Oiba Unity March ama pangthok lagani Unity March asida lamdamasigi club Maira Paibi amadi Mahiroi Singna Saruk Yabi Haina Impal East District ki Additional District Magistrate Ningthausam Johnson na phongdorakli ngasi Impal East District ki DC Complex ta Hayeng pangthokadoriba Sardar @ 150 Unity March Biksit Bharat Padayatras aduga mari leinana pangthokpa paugi mifam amada phongdokhibani Johnson amaka taraduna leibak asigi Iron Man gi mingthon piduna ikai khumnaba utkraba luchingba Sardar Vallabhbhai Patel gi Chamayankhairak suba mapok numit asida leibak asigi National Builder ama oina lobada natana Unity gi symbol amani haiba wakalon asiga loinana District Administration amadi District Youth Affairs ani punna khushamna duna pangthokadoriba Unity March asi DC Complex asidagi Rajya Sabha ki MP Maharaj Leisemba Sana Jaubuna lamtharaba matung Nongmaibung lambi phauduna Palace Compound Laiba Maharaj Buddha Chandra College da panthungpham oigani Khongchat asida district asina konba mafam singda leiriba club Maira Paibi amadi Mahiroi singna punna saruk yaminaduna apunbana pangalni haibagi wakalon asi sagatpada miyamna punna saruk yaminasi district level singda Unity March satpagaloinana campaign manung asida essay, debate competition, seminar kaya Sardar Vallabhbhai Patel gi bunsi wari de yumpham oiraga pangthokani haiki. District ki policing da so hariba kenosi akogi padayatra chakadoriba route si security amasung traffic management kilamakta koi district administration si su ejectable laira aduna hariba sida chatra naharol alaman paikibikna yawbiraga apun bana pangalni haba wakhanse sagatmina pada mateng pangbiu habisima ai thamjai
RIMS की Department of Clinical Psychology na sinduna identifying and assessing neurodevelopmental conditions and disruptive behavior haiba hiramda numinini chathagadaba continuing rehabilitation education CRA RIMS की Jubilee Hall da hawdokre hawdokpagi thoramda RIMS की Director Professor G Sunil Kumar, Head of Department of Clinical Psychology Dr. Samita NG, Medical Superintendent Professor N Sanjeev, then Academic Dr. L Rajesh na chingbana sarugyaki Thorunga mari lenana Professor G Sunil Kumar na ngasi gi thorum asi matang yamna charaba thorum ni thorum asina clinical psychology da kanaba kaya piragani haiki RIMS as a premier medical institute in the Northeast and also the country has always strived to promote excellence in healthcare, education and research programs. We, along with the Department of Psychiatry and Clinical Psychology, RIMS has been trying hard to establish, at least to open a autism clinic with the help from state departments. So very soon, maybe by next month, we are planning to open a specific autism clinic, at least maybe once or twice a week to establish, especially to be handled by the Department of Psychiatry and Clinical Psychology. Wangjing Tentha SCG MLA Paunam Brojengi Mieng Makada, Wangjing Tentha Kendra Development Committee Amade, Wangjing Apunba Mera Paibi Loop Anina Puna Sinduna, Wangjing Kodompokpe Relief Camp Taleriba IDP Imaibel Singbu Chakoduna, Kudol Tambagi Thoram Ngasi, Wangjing Bazar Devi Mantop the Pangtokre, Thoramaduda Dishi Thobal Hanakamai, Wangjing Tentha Kendra Development Committee President, Sunil Amade Mera Paibi Luchingbe, Santina Chingbana Atoba Mitung Sing Oina Sarugyake. Mapungweba thoram oina DC Thobal yauna IDP Imaibel Singda Kudol Sing Tamduna Mabung Mopa Oibagi Mari Utpagaloina na Puna Chaklen Chaminake Thoramaduda Saruk Yaraduna Kudol Tambabu Apenba Pongdok Laduna DC Thobal Hanakamaina Lamdamasida Ladiba Ibung Ipa Pumnamak Nada Yektana Nungaya Panaleba Oiresanu Haibagaloina na Haukiba Chahi Lisingani Kung Gahumdoidage Kangluki Irang Namaramoiduna Relief Camp Singda Ladiba Imaibel Pumnamak Nasu Mabung Mopasina Makoigi Damak Wariba Kaya Asibusu Kangbiu Kautuk Pigan Haina Apil Tauki Manipur gi nupi singna leibaki oiba issue ama lakpada mang thabada natana senmit lon gi phibam phagat hanbadasu achauba thodang lori haina wangkhai assembly constituency gi MLA Thangjam Arun Kumar na phongdokre wafam asinga si Manipur da leiba CSB Regional Sericulture Research Station da pangthokpa Sericulture Krishi Mela Kam Exhibition haudokpa gi thorom da haikibane CSB Regional Sericulture Research Station Ministry of Textiles Government of India Manipur Pukrina Sinduna Pangtok Pathorum Aduda, CSB Central Tertiary Research and Training Institute, Ministry of Textiles, Government of India, Piska Nagari Ranchi ki Director Dr. N.B. Chaudhary, Regional Center ICAR Manipur Center ki Head Dr. C.S. Basuda, Manipur State Sericulture Cooperative Federation Limited Impal ki Chairman T.H. Surjaboro Amadi, CSB Central Muga Iri Research and Training Institute, Ministry of Textiles, Government of India, Ludigar, Jorhat, Assam ki Director Dr. Kartik Nyogrina Sarugyaki. Stol Taraga Mangana Sarugyaduna Pangthok kiba Sericulture Krishi Mela Kam Exhibition Adugi, Stol Singh Yangslaba Matung, MLA Thangjam Arun Kumar na Makataraduna, Manipur gi nupi singna sel thungi phibam da lauriba thodang ase ngasi pangthok liba mela asina yamna mayek sengna takli. Yamna magul laiba atangba makhalgi mugagi mulberry iri tasharna chaba pirol sing ase yamna phajana saduna nupi kaya amasu thabak piramba ubada nungaiba phawe asigumba lam asida hiena phibam phagat hanba lairiba tongan tongan scheme sing ase ningthina phanghanna ba mari leinaba department singna honabiu haiki Manipur di economy saya matamda nupi na yamba ko initiative lo bni yeng bi sum mapam khuding da ima ka tel sing hare su lei bazar lei sing nupi ngak tani ai ko Manipur gum da nupi sing da any activities da irang am tho su mamang thab nupi dum lu thab ni adugi si economy gi business ke line da su
ngasimak thengajari sing nupi ngaktan tormi myam je aduna nupi ge role je to ke matik yame hai tare khoi sam chawe hai tare ko Manipur da duna sumaina agriculture department na swain to bin simbi na ko pi na tori se yam bai masida atopa topa sai khoi lakpi ba dai sing na mun takpi ba su tongan bi scheme mayam am lo ba mayam su lei hai adu ki scheme sing do phasna pida bi ga di he ne na fagat kani hai ba gi adu ma thaja bu lei mase khoi Manipur ki economy go ne amna maru oi ba amna mating pang ba dum ba mela amane ne thamjage Scientist D. Head CSB RS Impal Dr. S. Subaranina Mela Simaruena Farmer Sing Loinana Silk Makal Mari Muga Silk Mulberry Iri Tasarna Saba Pirol Sing Ningtina Putokli Basing Kangatuna Makoina Tin Yok Pada Amade Lang Naiduna Pirol Putok Pada Tingnari Amade Awat Palay Basing Ningtina Kangananaba Technical session amastu pangtok tuna khana nei na minabagi khudong chaba amastu pinanabagi pandam da pangtok pathoram ne haiki अखोई इंडिया मफम द अतई द अखोई जिकी मखन मनी मक्से लोइनमक कैसु पुथोकप ngamdebako adu north eastern states da अखोई कइनो द मणिपुर सिजु यावरगा अखोई मखन मनी मक्से यामना फजना अखोई पुथोए अदुगा होस्ट प्लान सिंग जु याम फजना अखोई स्टेट द सिदा हवेबको अदुना हाइदि अखोई पोटेंशियल जे याम लई मलबरी की द सेक्टर मनी मक्ता लोइनमक अखोई पोटेंशियल लई अदुना अखोई लैरिबा अखोई फार्मर्स सिंग एंटरप्रेन्योर्स मयाम सिना असि खुदोंग साबसि लौबिरगा अखोई नसागी अखोई सर नम पनबिबा अखोई हाइदि हाइदि इनकम अखोई अदुगी इकोनॉमी चाखनबो होनबदा अखोई सेरिकल्चर से यामना चाउना मतिंग पांगने हाइसे अखोई थाजबने अखोई डिपार्टमेंट असि Dr. Angom Rita Devi gi mihatpa phabangam dabaga mari lenana Manipur gi governor da wahang hangba cherol ama ya school apunba maira paibina governor de pishin kre ya school kendra gi manung chanba ya school chinga kham lerakta gi Dr. Angom Rita Devi bu tha sigi tarag humdoida mayumda minung si leitana hatpiram ki ba thodok adugi mihatpa ngasi phawba phabangam driba asigi matangda ya school apunba maira paibina Manipur gi governor de pishin ki ba cherol aduda Dr. Angom Rita Devi bu hatpi kriba mafam ase Impal Police Station konba Manipur gi Chief Minister gi Banglogan naknaba mafam ne ya school gi mafam ase yum kungna missing yamna leiba mafam amasuni mafam asida asigma thodok thokpa asina miyamda chingnaba phawhale October 18 da thokiba thodok adugi mihatpa phaba ngamdriba se kari maram gino state asigi investigative machinery matik chadabana mara leiba khangdoklaga phaba ngamdribara Manipur gi governor midyang changbiraga athubada mihatpa puthokpiyu haina palle hoji pawgi marathana atenba prematang lawinasi Agliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Brakimatungna mukana taram nokseri makata pauda Lamdamasi aikoi gini aikoi asing ba yelhomi ni haina ladiba aikoina isagi oijaba apamba khara phangna bahona bada aikoi masel gi marakta amana amabu ikai khumna daba thawai usina daba kaya asina aikoi yelhomi sing mutkiba yabagi phibam da leire haina gumbi SC gi MLA S Prem Chandra na phongdokre wapamasi MLA local area development pandagi ithai khuno kaichel da nauna sapa market set amadi ithai khuno gi IMCC club ki nauna saba get MLA na miyam da khushinabagi thoram da phongdokhibani thoram aduda wangu gram panchayat ki hanagi pradhan Amom Kishore Jain Borayangbi gram panchayat ki hanagi pradhan Chiam Ramesh wangu Terakhong gram panchayat ki hanagi pradhan Posangbam Baleshwar wangu gram panchayat ki ward number 1 dagi 12 phawbagi member sing amadi hanagi upa pradhan S Manish Nana Sarukyakhe
MLA na makha taraduna aikoi masel amana amabu ikai khumnaduna punna thabak tawrabadi mai pak taba thabak amata leiroi aikoi masel amana tawba thabak amana ikai khumnabagi hainabi thamsi kumbidagi wangu lambi yauna kumbi AC asigi manungda leiriba hana WBM laukraba lambi kaya ama yauna athubada lisingani kunga manga kunga taruki program Ponglakpada yauragani maramaduna handaki nongju pantha yaudringaida kumbi SC ki manungda leiriba lambi thong pumnamak koilas thanaba khonari haiki MLA na makatana kumbi SC ki tongan mabafam kayada afaba thaknanaba toti ising phangankre makatana phangauda sing hauzik semgat sagaliba water supply scheme kaya asilosinduna lisingani kunga taruk yaudringaida phangannanaba khonari haiki hauzik daraka lerise Habak taune hai baga tawung ngamba ai sa zu mangai re ngangjari bai sa zu mangai re ai na ngamoi da thabak amata ai mai sa da ngasi bo ai hai ju haijan de ai haijan bagi pangan ju leija de adu ai na taune hai ba thabak se ai sa na khal kanda ai gi leader sing tanara kanda mayam na yar ba matung da khanar ba matung da yarani hai ba thabak to adu khakta ni ai na mayam da ngasi bo tawdana laksari se Universal Friendship Organization UFO Hangun Sengmaijin branch na sinduna Maitei Huel Lalong Sintam Sanglen Sajal Academy gi kun gatare subama Pokemon thoram ama Hangun dalaiba ima Kalika Lairembi gi Laikol nungda pangthokre thoram aduda mayang Impal Assembly Constituency gi MLA Kongkham Robindro Phawak Chau Sengmaijin GP gi hanagi caretaker Maikam Jugeshwar Impal West gi Judicial Magistrate First Class gi Lawyer Kuraizam Kanta Khanganba Phawak Chau High School gi retired headmaster Angom Tiken amadi UFO gi tongan ba sangren dagi lakpa masak naiba mioi kayana saruk yakiba ka loinana UFO gi piral chingkhatuna thoram adu haudoki hauzik phawbada UFO gi oina atopa state ta leiba battalion manga tharga punna battalion kunthraga nipan sure thoronga mari leinana MLA na Manipur asi Saruk Jam Topagi Tara Kaktani, Tampak Oribasi, Masidasu Kanglup Suna Kundari Bane, Tampak the Lam Pitok Lambasi, Matam Amada Official Oiramba, MLA Oiramba Karana, Masa Masagi Yenglaga Torambangakane, Hauzik Ladibasi, Tenkot Amada Laboga Pankak Oire Habasi, Kautok Pakum Natori. Karambal law natraga rules laibaki haibadu tampakta laiba MLA nipuda kanna sapu piraga assembly natraga parliament ta puthoktuna aikoina chingda free oina chatpa ngamnabagi matangda hauzik phawba aikoi masen punsilaga kari tawsigi haibadu tanaba haudre tampakta MLA nipu leiringai Manipur kanna bahonasi MLA masing hantaraba matamda Manipur kanba ngamloi haiki karamba law karamba rules or akanda koigi laide ba MLA nimpu le ni sila bakoi da giri taga assembly puthokra parliament da puthokera puthokanda koi mitai koisu chingda amada laiba chapda chap arana lai chapda laimina na ba kari tongsinge no hujuputa na bahudri koi hayeng mi na masing yala kan ne koi mitai kan moi ko ado yari ke kai akoi na tawda ba kendra magi sakot thongdang kari be mi du tong saksen do tawda ya da ma thong ni moi Isa wigala taruk rena mathangi tamna prajan ka thok tule no tawu da ko khoina pamidi chahi cham chani chahum phajani hingom na bakaram ba niyom ku thok tu no na MLA ko jibak tan ni phule ni ja hangna dam ne ba koi je kamai ta hingom tu ma koi isai so se kamai thamam do hangna matam yo le no ji Kaksing district ki Hianglam lai pangan bada leba Hianglam Kaitel da nomgi oiba convergence mela amanga si pangthokre thoramadu RDN PR department ki makhada leiriba Manipur State Livelihood Mission MSRLM ki meeting makhada leiba Hianglam Gram Panchayat ki manungda leiriba village level federation sing Kanglei Chanu BLF Lingjal BLF Loyangan BLF amadi Punsi Lamching Maira BLF na punasintu na pangthokhibani Ngasigi mela aduda social welfare, forest, health, bank, police yauna lenga ki tongan ba department tara henbagi stall hangduna miyamda makal kayagi kanabasing kudak tapiki ngasigi mela haudopagi thoram aduda langmaidong CD block ki BDO M Ingocha Sedo Hianglam ki founder president Elangbam Rajan Hianglam GP ki Shishi Yashna Khongban Tabam Hianglam PS ki OC ke Buddha Chandra Hianglam GP ki panchayat secretary KH Lemba amade langmaidong CD block ki BMM Razib Ningthaujam na chingbana sarukyaki
Langmaidong CD Block ki Block Development Officer Mayengbam Ingochana Phongdokhibada Mela asi lengak na miyam gidamak paikhatliba thabak sing asi miyam da ningthina khanganaba pangthokpani masi mathakta Mela asi da lagliba department sing asi amaga khusamnarga khudakta miyam gi mathau taba sing phanghanaba su honare miyam na su asiguma Mela asi gi kanabasi lawbiyu haiki Department sing naso yaringai thabak tawda aikoi like thogan diba aduga koi people oriented oiba miyam gi oiba wakhallon ga mangjongna ai thabak tawani tasena haragadi aikoi gi office sing da aikoi gi office poero amagi office poero maside da karigumba government gi scheme mama lakpa matamda karigumba thoram mama lakpada aikoi gi nupi sing maroina office ta hangba laktaba aduga scheme natraga kano duga khangba aikoi gi khangnana bohona daba adugi chauna mami lai Kaching Police Station ki Officer in Charge Inspector PS Priyobertagi liching makhada Rashtriya Ekta Divas ka mari leinana Kaching Bazar da Tree Plantation Cleanliness Drive ka loinana Unity Place Ceremony su tauke thoram aduda Kaching Police Station ki OC PS Priyoberta yauna station asigi officer sing police personnel sing yauna lanai myoi kyana sargyake Liangmai Puruki Laurok Kumai Chagangi State ki Thakta Tamenglong District ki Tamai Subdivision ki Manung Dalaiba Chiang Namdi da Pangthokre Thoram Ajuda Tamai Kendra ki MLA Awangbau Nyumai Mau Kendra ki MLA Loshi Diko Tamenglong Kendra ki MLA Janghelung Pamai na Chingbana Sarukyake Thoram Ajuda Tongan Beishay Amadi Jagoi Kaya Utki Kwainamban Imakaitilda Sri Satya Sai Babagi Dolai na Yorkpada Yamlaba Miyamna Kurumnakre Sri Satya Sai Seva Organization Manipur State na Sinduna Pangthok Pathoram Aduda Organization Asigi Marueba Miyoi Amade Sai Bababu Ningjaba Miyoi Kayana Sarugyaki Thorunga Mari Lainana Organization Asigi State President Janamba Phalgunina Sri Satya Sai Seva Organization gi Dharmada Yumpham Oiba Organization Nate Hairiba Organization Asidi Service Amadi Spiritual da Yumpham Oibani Aikoina Hingba Matamda Awan Nungai Ani Balance Tawduna Hingba Ngamnabagidama Dharma Lairambani Haina Sai Baba na Takpiramba Aikoina Kaupam Tokte Ipa Masa Khangu Horokpam Khangu Aikoi Ipa Amata Mat Ima Ipa amatagi macha ngatani haiba paujel puduna Sai Baba gi chahi chama subaga mari leinana thatara nipan chupna Satya Sai Baba gi dolai mangana India pumba koina chatliba asigi saruk ama oina Manipur da yorokpa asina Manipur asi tangdu leitaba santi leiba lamdam ama oiba oirasanu haiki Malem gi tongan mafam da pangthok nabagum Sri Govindaji Temple Board na sintuna ngasi hiangga gi nipan banumit asida Gosta Astami gi thoram Sri Govindaji Temple da pangthokre thoram atu da tongan mafam da gi lakpa angang kayana Sri Krishna gi phizol leitengduna Gosta Astami gi thoram atu da sarkyake thoram adu gi manung chana Sri Krishna na mahaki marup mapang singaloinana san senduna leiringeida mahakpu han anaba kangshana honarakpada Sri Krishna na kangsabu maiti bapiki bagi saktam su utke Gosta Astami gi thoram aduga mari leinana Sri Govindaji Temple ki section officer Manohar Mayum Bari Sarmana thoram masi chahi khudingi pangthoktuna lakpagi manung chana ngasi hiangai gi nipan banumit asida Gosta Astami pangthokpani mamangda pangthokhibadagi handaki asina khara hena chauna pangthoktuna Sri Krishna gi phizol setuna angang kayana saruk yari phongdokki Mahana makatana thoram asi mai pakna pangthok na bkhonabada Manipur gi Governor Ajay Kumar Balaga Speaker T.H. Saitabirata yauna amadi maruoiba miyoi kyana cooperation PB khiba singbusu thagatpa phongdokki District Mental Health Program, District Health Society, NHM, Impal Isna Sinduna, access to service mental health in catastrophes and emergencies, Haibatimda, World Mental Health Day, Thoram, Sawombungda Laiba, Temporary Shelter Home, the Pangtokre. Thoramatu, the Assistant Deputy Commissioner, Impal Is Yendrembam Ser, CMO Mission Director, DSS, Impal Is Dr. L. Indira, Senior Psychiatrist, District Hospital, Thobal, Dr. K.H. Robindro, Psychiatrist District Nodal Officer DMHP Impal East Dr. MD Abdul Savir Amadi Sawombungi Temporary Shelter Home ki miyoi kyana saryaki
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤ ꯃꯁꯥ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔ 10ꯗ ꯄꯥꯂꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯃꯁꯥ ꯐꯅ ꯀꯔꯝꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯂꯩꯗꯨꯅꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯑꯣꯏꯔꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯏꯪ ꯆꯤꯛꯅ ꯍꯤꯡꯕ ꯃꯊꯧ ꯇꯥꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ 100ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 10ꯃꯨꯛꯇꯤ ꯑꯁꯤꯒꯨꯝꯕ ꯃꯦꯟꯇꯦꯜ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯅꯔꯤ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯅꯥꯕꯁꯤ ꯆꯥꯎꯔꯥꯛꯅ ꯕꯤꯂꯤꯌꯟ 1 ꯍꯦꯟꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯥꯅꯔꯤ ꯍꯥꯏꯅ ꯋꯥꯉꯥꯡꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯈꯤ District Nodal Officer Pm-Istv Imphal East Dr. M.D. Abdul Sabirna mental health ki problem asi malem pumbada leiri masibu karam na ngakthokani kari thausil thaurang paikhatba mathau tai haibasi mipum tingna khanganaba ki pandamda pangthokpa thauramni ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯋꯥꯈꯜꯒꯤ ꯂꯩꯅꯥꯅ ꯅꯥꯕ ꯀꯌꯥ ꯌꯥꯎꯔꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ NGOꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯂꯒ ꯑꯁꯤꯒꯨꯝꯕ ꯑꯦꯋꯥꯔꯅꯦꯁꯀꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞ 65ꯒꯤ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯍꯩ ꯈꯔ ꯌꯥꯜꯂꯦ ꯍꯥꯏꯅ ꯂꯧꯏ ꯃꯈꯥ ꯇꯥꯅꯁꯨ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯍꯟꯅꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯍꯣꯠꯅꯕꯗꯨꯗꯤ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁꯤꯗ ꯊꯣꯛꯂꯛꯑꯒ ꯍꯧꯖꯤꯛ ꯐꯝꯃꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯎꯒꯦ ꯍꯥꯏꯅ ꯐꯝꯃꯤꯕꯁꯦ ꯃꯁꯤꯁꯨ ꯃꯣꯏꯒꯤ ꯈꯥꯡꯕ ꯀꯟꯕꯒꯤ ꯈꯨꯗꯝ ꯑꯃꯅꯦꯕ ꯆꯍꯤ 2 ꯃꯈꯥꯏꯁꯤꯗ ꯑꯩꯈꯣꯏꯅ more than 75 times ꯍꯦꯟꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯚꯤꯖꯤꯠ ꯆꯠꯈ꯭ꯔꯦ ꯃꯗꯨ ꯃꯁꯤꯒꯤ ꯚꯤꯖꯤꯠ ꯆꯠꯈꯤꯕꯁꯦ ꯑꯩꯗꯤ ꯈꯤꯇꯪꯗꯤ ꯃꯍꯩ ꯌꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ District Police Kachinggi Liching Makhada Indian Red Cross Society Kaching District Branch Association of Voluntary Blood Donor Manipur Thoubal District Branch Department of Transfusion Medicine RIMS Imphal Manipur Act Control Society State Blood Cell NHM Manipur na punna sinduna Rashtriya Ekata Divas National Unity Day ga mari leinana voluntary blood donation awareness campaign camp ama District Police Headquarter Kakchingda ngasi pangthokre Thauram aduda Kakchinggi SP Priyadarshini Laishramna malem asida aduki matik chaukatle hairagasu mioibagi hakchangda cheliba ide ngasi phauba saba ngamdre miyamna e unit ama donate tawbada e mathau taba mioigi kayagi punsi kanba ngamgadawribani mahakna makhatana ngasi e piriba District Police Kakchinggi personnel sing amadi civilian singbu thagatpa phongdoki Ngasigi awareness camp blood donation camp aduda district asigi tongan ba police station singi OC sing yauna police ki makok thongba officer singsu saryake camp aduda unit marifurom piki Actually, muna beto na una ko. Masiso ito na dagkara daw nilo gilegini highway what lo dali. It may not be immediately ID relative or any kamna chana ba mahal na te ngasi. Donate to na ngasi blood bank store to le hitoy ba blood sinamji kamna pushal ba patient adegi dagkara ba dumba niyoy amagi life to kanburi me. CC Higher Secondary School gi maruiba apex body ama oriba Association of CC School Friends na mahiroi mari amasung oja amada lemjaningai oiraba award khusinaduna harau tayamna opagi thoram pangthokre CC School Friends Vice President Ningthemba Chingsubamna mahaki laikhidraba mayambagi mingda katpa Lad Chingsubamcha Buddha Memorial Award Chemistry ki lecturer Wangkhai Mayum Khadrakpada Khushinaki Bagaloinana Babina Multi Speciality Hospital Khabaiswagi Consultant Urologist Dr. Khwairakpam Amit Kumarna Mahaki Laikhidraba Maternal Grandfather ki Mingda Katpa Kunja Mayum Debo Singh Memorial Award Amade RIMS ki Transfusion Medicine ki HOD Adhikari Mayum Barindrana Mahaki Apokpa Amadi Apokpingi Mingda Katpa Sanayaima Bedamani Memorial Award su Mahiroi Singda Khushinaki Masak naiba miyoy singna katpa lemjaningai oireba award khusinaba asina CC School Friend gi school community ki haukraba amasung haujiki mirolbu hena mari cheshin hanba amade CC Higher Secondary School gi thoidok hendokpabu masak takli phongdoki
Wangkham Youth Club Wangkham Linkatuna Laikai Amadi Lebaki Tabak Torum Kaya the Surk Yarakpa Jahi Humpuganitoy Mapung Park Pagaloinana Club Asigi Humpunitoy Shuba Foundation Degi Toram Ngasi Wangkham Kaichel Manak the Leba Club Asigi Complex the Pangtoki Bagaloinana Nauna Sabalo Edaba Club Asigi Building So Wangkham Asigi MLA Ke Mega Chandrana Sangaduna Laikai Miam the Kushna Kre Ngasigi Toramatu da Wangkham Youth Club Ki Advisor Kangembam Toy Bamete Sanginatak Amadi Padmasri Award K. Sanatoy, MSLK and Sons की Managing Partner Laishram Kadamjit Amadi, Jila Parishad Wangkhemam Kundrakpam Sovana Maru Eba Muishing Oina Saryake. Toromaduda MLA K. Meka Chandrana Club Asi MLA Local Area Development Pandagi Lupalak Amarom Changna Sabani Anoba Club Building Asida Library Room Amadi Hall Amayauri Masina Laikai Asigi Nahakayabu Atumbalambi the Pubada Townamating Oregani Haiki Lairiba Naharol Singh Club Ki Naharol Singh Yam the Queen Asigi Building is Hana Bahaiba Adagi Masina Afagi Library Adagi Laila Shupabagi Kotpagi Hall Yaure Mataksu Yaure Adoga Masi Mataxida like Papa Kotpa Library Tabak Tobayagani Haiba Wangkham Youth Club Ki Building Asi Miam Dangasi Sinazare Swasta hi Seva Special Campaign 5.0 Manipur ki Tural Singh Sengdokpa ki Thoram ngasi Kaisham Thong Nambul Mapal de Pangthokre Nambul River Development Club Sana Janmasthan Club Sana Janmasthan Nupi Apunba Lob MRDO Nambul Kanbalop Ward number 11 Amadi 12 Amade Nambul River Protection Committee Iroi Sembana Puna Sintuna Pangthoki Batorum Aduda Environment and Climate Change ki Director T. Brajakumar DMU ki Assistant Professor Dr. Ligmabam Sanjoy NEI DI Shilcher CWC ki EE Sharat Kumar MRDC ki President Thokchong Gopi Mohan Amade Sana Janmasthan Club ki President T.S. Mahendra Pratap na Sarukyake Environment and Climate Change ki Director T. Brajakumar na Manipur da Ishingi Khudong Chadabasing Mayok Narakpa Amade Climate Change Lakpadagi Nong Marang Kaina Tarabasu Ishing Asi Lainung da Laihogdabana Maram Oiraga Turel Maru da Ishing Laktabadagi Turel Sing Asi Kangshilakde Marak Asida Urban Area da Turel Kongnung da Amot Akai Hundokpagi Chang Wangkalakpana Amot Akai Hundokpam Oirakpagi Pibamda Laglibasi Miam da Wakal Tahalaga Lengaki Maikai Dagi Su Akan Bakongtang Amagaloinana Turel Sing Asi Pagat and Nabuhonabani Masi Mai Pak Nabuhonabada Miamgi Mateng Changi Ngasi Honglagliba Climate Change Environment Amadi Ecosystem Asi Aikoi Kangminaraga Aikoigi Malem da Mahu Sadagi Lairamlaba Pat Turel Amadi Wetlands Asi Kanduna Aikoi Mayam Punna Laiminaba Matau Tai Kanduna Torum Asi Pangtokpani Haiki Turensi Masagi Turin Win Selenba Turin Korsa Kahan Bidaba Live Ising Kraja when Yokalaga Masibu Sinabangamba Amadi Lenung the Single Hello Pandam Sanction in the Wakal and the River Rejuvenation Program and Okana Lady Manipuri Turin Kanaba Kan Sanjapani at the Manipuri Ojik Live for Bahagadra Namul Turenzi Ahamada Central Polson Kanbona Fadi Morpa Turensi Mundamo Eramani Adu Masi Sahi Mari Masi of Mayang Praza Honaminabam Saka Honazamansina Kramaki Farakana priority for the Hantare Ojik Masigi Kanabasi when a Lomina Gato Turensi Johan Mayamchan Kanminasi Happy Wakal. November Amadagi Mari Pauba Pune the Pangtokadoriba Asian Sports Climbing Championship ta Just Oinanaba Manipurdagi Dr. Kangabam Romeo Maite Kalakle Championship as the International Federation of Sports Climbing Asia ki Meeting Makada Indian Mountaineering New Delhi Nation Bane Dr. Romeo Sports Climbing da National Grade 1 Just ni Tongan ba Asian Amasung International Championship ta official oikre Hauzi Manipur University ki Department of Teachers Education ki faculty ni loinana National Adventure Foundation Manipur chapter ki director oibaga loinana Masi ki educative member suni Loislakpada maroiba pau amuka na pijari Dukan pambamiwe ama nongmay na panbadagi shogle Indian Army na soibadagi kaptorok na panbani oigani hazinari Mapalay Bagtara na Surugyaduna Matang Tada Numit Mangani Chupna Manitex Lisingani Kungamanga Impal da Pangtokadori.
IDP sing mayumda hanjandringeda sangai festival pangthokpiganu haina IDP singna wakalakri. Hosiki oinadi ISTV na pijaba pau matang salujare ning tabi bising mong kana.